India Pakistan gi lan yamna malhallamnaba matungda loisinkhidore hauzik nakal animakki maikeidagi yanaba poraktuna hauzik ceasefire porakle haibu wafum ama phongdorakli ngasi ayuk asi mamangdagi leirapliba conflict adudagi yamna chawba onba amoina country ani asi direct war amada chaksinba yabagi oiba mawng amada lakhibani Pakistan ki maikeidi kisu India na chatharakliba operation sindur asibu directly counter taunabagi damakta Pakistan ki side gi su oina officially banyan marshals haiba operation ama launch tawduna makogi oiba nuclear site hit tawe haibagi oiba meeting na chingba makogi foreign minister gi maikeidi aikoi hingba natragana pulap mangbi na ba haibagi oiba akan statement fawbo phongdokhiba laikhrabani adu ikhang khangawdana hauji asi the Director General of Military Operations of Pakistan called the Director General of Military Operations of India at 15:35 hours earlier this afternoon. It was agreed between them that both sides would stop all firing and military action on land and in the air and sea with effect from 1700 hours Indian Standard Time today. Instructions have been given on both sides to give effect to this understanding. The Directors General of Military Operations will talk again on the 12th of May at 1200 hours. Thank you. India amasu Pakistan hairiba country ani sigi oina leiramba yamna kanba unkhanaba ikhang khangawduna ceasefire lakpagi maram asi USA ki maikeidi ngasai egu lokhalakkiba khongthang aduna oiramgani haiduna expert kaya amagi maikeidi yamna kanna panari Operation Sindur launch tawkhraba matungda India gi maikeidi mafam kya strike chatharakhraba matung madugi pakumoina Pakistan gi maikeidi su adumak piduna hauji India amasung Pakistan hairiba ani si nakal ani maki oiba yamna chawba confrontation hanjin thoktura lakhibani adubu India gi maikeidi India na chathariba operation asida Pakistan military gi oiba Pakistan lainga ki oiba karigumba asset amata sokhande chathariba attack asi terrorist ki oiba mathak to chathabani haiba stand asida lakibani adubu ngasi ayuk ki oiba attack adugi makhada India gi maikeidi officially Pakistani military gi mathakta attack tawre haiba si accept tawjakhibani masida sunatana volunteer kaya amba fawbu khawatna langi damak achobu sem sabagi oiba khongthangsing urakhibaduni Mamangi video su adumak phongdok chakre madudi India amasung Pakistan gi oina hauji oirakliba condition asida atopa international organization sing natragana leiriba powerful oiba super power country sing gi maikeidi gi khut thinjilakba yabagi oithokba adu leire haiba wafum si ngasi ayu Pakistan gi maikeidi gi Fateh misal aduki matik yamna long range oibada natana nuclear payload fawba puba ngamba misal asi India da kapsilakhiba gi oiba wafum asi hek thorokhibaga US ki maikeidi US ki Foreign Minister Secretary of State ki maikeidi call tawruptuna Pakistan da wari sanakibagi oiba thaudok sing laikre madugi makha tarakpo oina Saudi Arabia ki maikeidi su nakanani maki oina leiriba Foreign Minister ani ka wari sanaduna mediator oina bagi damakta wafam sing phongdokhiba masigi matungda amuk India gi oina leiriba External Minister asida Marco Rubio ki maikeidi call tawruptuna ngasi nungdin asi wari sanakibagi oiba wafam sing laikre Masini hauji ekhona leiriba world order asida ubu phangba yamna tamtiba dark reality amaka India amasung Pakistan hairiba country ani ma asi nuclear state ngaktama oibanina nuclear khulai leibanina hairiba nuclear arsenal sing asi sizinaba fawba yarakba ki lanjao ama thokpa yabagi oiba mami hek tarakpaga international gi leiriba mapangal kalaba country natragan organization sing asigi maikeiri khut thinjinduna masibu lal lephaliba asini West Asia Middle East gi oiba mafam asida hauji conflict kaya ama thokliba asida Israel gi maikeidi gi makal makha kaya gi oiba attack sing asi hantha handuna balance tawba ngamnabagi damakta Iran gi maikeidi gi nuclear khulai ama sanabagi damakta honarakpa asida Russia gumnaba country sing gi maikeidi gi mateng tawsilibasi ngarang tangairi US ki Secretary of State ki maikeidi gi phongdokhiba official statement da India amasung Pakistan gi oina leiriba conflict asi matam kuinadagi makoi gi oina leirakpa tension ama khangni aduga hairiba country ani sigi maikeidi gi khuthoknariba asida country amada natraga amada Kutlaising Thadau La Lepu Haibagi Oiba Makoi right late, Makoina Toka Adabak Tingasano Haiba Wafam Fungo Kibada Nairi, Nasi Asinamu Ikan Kangodana, Lan Asilo Shilo Haiduna country any Thames Lagdiba si, country any sea oina ladiba, Petribi Pumba Butum Hanbayaba Kulai Asinani. How this ceasefire Porakliba Asina no manini the Gimamang the Horakliba India arms of Pakistan in the Lakliba conflict asi, Adumak Lushin Kiba Taragadi. Pakistan hairiba country asigi in the lady balenga asidi adukimati yamna chawba makoi yoiba mangjaba ama lehobagi mami leiri hauji ma India gi maikei degi chatharakpa attack sing mungak thokpa ngamdabagi praja miyam gi maikei degi makoi yoina leiri balenga ama sumakoi gi lanmi sing gi mathak to wahang kya ama
hangba pendaba kaya amagi kholau kaya ama lauba asi aikuna social media da aduma uba fanglibaduni hairiba khudim asi lakadoriba matamda election da soi soidana ugadoribani hawjikti lansi loisilabani psychological warfare kaya ama chathaba propaganda chantoktuna magi oiba aranba pausing sandoktuna laikiba thokiba thawdo kaya amasu thokte haiduna namsinduna laikiba nakal animaki oiba side ki oiba wari edu hawjikti tapna miyang mangda thoraklagani hawjik thokriba thawdo asida nakal animaki maikaidigi fajinaba prisoner of war sing yauramba taragasu puthokhtuna madugi oiba actions ki oiba thabak thawng singsu lakadoriba matam asida adumak ubu fangani fighter jet kapthade amasung miyoi kya ama phade hatte haibagi oiba paudam asisu lan asina tasing na losin khiba taragadi madugi oiba chapchaba report athuba matamda khangma ngamlagani India ki maikeri chathakiba attack Pakistan ki maikeri chathakiba attack singi oiba report kya ama thorakani aduga losinduna leirama file kya ama su declassified tawduna miya mangda puthorakani ngasi India amasu Pakistan ki oina lakliba confrontation asida ceasefire porakpagi oiba lan asi loisinba yabagi khulai thanaba lepagi oiba numit asida Pakistan hairiba country asigi oiba image ta yamna sokpa event amasu laikre madudi India ki maikeri ki chatharkiba attack sing aduda Pakistan hairiba country asigi airbase khakta natana Afghanistan hairiba yumtang nariba country asida fawba attack chathaki haiba wafam asi makogi spokesperson gi maikeri officially media da phongdokhibani adubu Pakistan ki maikeri gi phongdorakiba wafam asi Afghanistan da leiriba hojik Taliban gi oiba lenga ki maikeri gi makogi foreign ministry gi maikeri gi phongdorakpagi matungina masigumlaba thawdok amata Afghanistan da laikiba gi oiba proof amata leite aduga khulai sing India gi oiba weapon sing taselakiba gi oiba evidence amata phangba leite haiba wafam asi phongdorakli Afghanistan ki matam amagi leramba lenga adubu overthrow tawduna anauba government semba matamda Taliban gi oiriba lenga asibu ihana support tawkibasi Pakistan hairiba country asini adubu hauji Pakistan amasu Afghanistan hairiba country ene asigi oina ngamkai gi oiba duran line gi oiba chayena baduna maram oidana lan fawa thokpa yabagi fibamda leiringai gi matamni masigumlaba matam asida Pakistan gi maikedi India amasung Pakistan gi conflict ta Afghanistan hairiba country asigi matangda pusilakliba asi makoi gi oiba agenda asi karino haiba wangsu hangnari aduga ngasi May 10 2025 ki numit asida India Pakistan gi oina ceasefire forakliba numit asida ayuk angan mada Pakistan gi maikeri gi motor selling sing chatharakpa Jammu amasung Kashmir da chatharakiba attack aduda Jammu gi Rajouri town da leiba Rajkumar Thapa haiba additional district development commissioner oiba lenga ki oiba official asi leikidrei mahakna leikidaba asi Ministry of External Affairs ki maikeri gi hawjik leiriba condition asigi matangda press briefing tawba matamda opoli phongdokhibada nattana hawjik Jammu Kashmir gi oina leiriba chief minister Omar Abdullah gi maikeri gi su nungaitaba wafam sing phongdokpa ikoina ubu fangkre ceasefire porakhiba aroiba numit asida India gi side ki oina su yamna chawba achievement amani haiduna hawji yamna kana phongdoknariba wafam ama haiba taragadi Jaish Muhammad ki Masud Azhar gi mari mata oiba hauji hairiba organization asigi yamna active oina cheliba member ama hatpa ngambagi oiba wafam asisuni masini hauji ki oina leiriba fibam asi ikhangkhangudana ngangkhana rakiba India amasung Pakistan gi oiba conflict asida achau khulai kya ama fawu sizinaduna yamna chawba lanjau amagi damakta sem saba haurakpaga ikhangkhangudana USA gi site gi intervene tawsilakpa amasung Saudi Arabia chingba makhal makha kya gi oiba countries gi maikei gi lan asi lebhannabagi damakta honarakpadagi ceasefire porakhiba ceasefire asi matam kayam kuina porakadoribano makha taba kari oirakadoribano haibududi punna ngai binarasi